ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯧꯃꯤꯁꯤꯡꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯣꯠꯊꯣꯛ ꯀꯌꯥ ꯄꯨꯊꯣꯛꯄꯒ ꯂꯣꯏꯅꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨꯒꯤ ꯂꯂꯣꯟꯐꯝꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯣꯏꯔꯤꯕ ꯃꯣꯔꯦ ꯇꯥꯎꯟꯗ ꯑꯣꯏꯔꯛꯂꯤ꯫ COVID-19  na maram oiduna matam sangna Myanmar amadi India anigi marakta ngamkhaigi sambal hangdoktabana maram oiraga leifak anigi marakta lalol itik amadi sathok chasinda athingba leirabasu Myanmar masa kayana ngamkhai lansilaktuna More bazar yauna akoyom famsingda lalol itiki thabak adumok sathari hawkiba thada moida leiba KEITHEL amadi lambigi nakyat singda Myanmar dagi puthorokhiba yongsak singna paiduna lalol lamba adu hawjik Yongchakki Mahut Tarabuj na amuk sinkhre More gate thingkhibana maram oiraga namphalong KEITHEL hangkhidrabasu hawjik Imphal lagi namit khudingi miyoi kaya Moreda laktuna mana masing yauna potlam kaya leinari maruoina lalon itik tawriba miyoi singna Tarabuj angakpa phangda leinaduna Imphal da puthoknari Moreda Tarabuj keji amada lupa 35 dagi 10 fawa yoli adu Imphal na hawjik Tarabuj keji amada lupa 35 dagi na 90 fawa yoli oirakliba film asida Manipur lengakna mari leinaba lamdam asigi lawmi singi pukning thawgat pibaga loyana lawlok poloi khra matungda hangdun lehuriba lokfamsing matamgi oiba manamasing amadi hairasing thanduna pothok marang kaina pothok labadi Manipur lengak amusung miyamna ningjariba chinjak tamipal tangdaba lamdam ama haibadu soidun oibu ngamgani